ꯑꯌꯨꯛꯇꯣ ꯐꯅ ꯊꯦꯡꯂꯦ ꯍꯥꯏꯕꯃꯛ ꯌꯥꯔꯦ. ꯄꯨꯡꯗꯨ ꯇꯔꯦꯠꯇꯤ ꯇꯥꯁꯤꯜꯂꯛꯂꯦ. ꯑꯩ ꯐꯅ ꯊꯦꯡꯂꯕꯗꯨ ꯐꯥꯎ ꯇꯨꯝꯂꯤ. ꯃꯣꯟꯗꯨꯗ ꯁꯨꯔ ꯁꯨꯔ ꯅꯩꯁꯤꯟꯗꯨꯅ. ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯣꯟꯗꯣ ꯔꯤꯡꯂꯛꯑꯦ. ꯃꯈꯣꯜꯗꯨꯅ ꯑꯄꯤꯛꯄ ꯀꯥꯗꯨꯕꯨ ꯄꯨꯝꯅꯤꯡ ꯅꯤꯜꯂꯔꯦ. ꯑꯩ ꯐꯣꯟꯗꯨꯕꯨ ꯀꯣꯏꯃꯥ ꯃꯥꯔꯤ. ꯐꯪꯂꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯗꯈꯩ ꯀꯣꯜꯗꯨ ꯑꯣꯛꯈꯠꯂꯦ. ꯍꯦꯄꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦ! ꯈꯣꯟꯖꯦꯜ ꯃꯌꯥꯝꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯪꯗ ꯂꯥꯎꯔꯛꯏ. ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯇꯧꯔꯝꯕ ꯃꯤꯁꯦ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯁꯤꯡ ꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯇꯧꯔꯛꯏꯁꯦ? ꯑꯦꯂꯦꯁꯤꯗꯨ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞ, ꯍꯥꯏ ꯁꯛ, ꯍꯧꯖꯤꯛꯄꯨ ꯑꯌꯨꯛ ꯀꯥꯏꯅ ꯄꯨꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ, ꯅꯨꯃꯤꯠꯇꯣ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯕꯅꯤ. ꯑꯩꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯄꯥꯎꯈꯨꯝ ꯄꯤ. ꯐꯔꯦ ꯀꯩꯅꯣ. ꯃꯔꯛꯇꯨꯗ ꯖꯌꯥꯁꯨ ꯌꯥꯎꯔꯛꯏ. ꯅꯨꯄꯤꯅ ꯑꯗꯨꯛ ꯌꯥꯝ ꯌꯥꯍꯧ ꯊꯦꯡꯂꯗꯤ ꯅꯋꯥ ꯅꯥꯏꯕꯒꯅꯦ ꯑꯃꯠꯇ ꯈꯪꯂꯔꯣꯏ. ꯑꯩ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯀꯣꯛꯁꯦ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯦ. ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯋꯥ ꯅꯥꯏꯗꯅꯅꯦ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯇꯧꯗꯨꯅ ꯂꯩꯕꯅ ꯐꯔꯦ. ꯁꯔꯤꯇꯥꯗꯨ ꯈꯣꯟ ꯀꯜꯂꯞꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯂꯣꯏꯅ ꯑꯝꯇ. ꯑꯩ ꯈꯣꯟ ꯈꯤꯇꯪ ꯆꯤꯡꯂꯒ ꯁꯛ ꯐꯖꯕꯤ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯇꯥꯛꯄꯤꯁꯤ ꯇꯥꯛꯄꯤꯁꯤ. ꯁꯣꯐꯤꯌꯥꯗꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯌꯥꯔꯦꯗ ꯑꯩꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗꯅꯦ ꯑꯋꯥꯕ ꯃꯣꯏꯔꯤ. ꯑꯩꯕꯨ ꯋꯥꯍꯜꯂꯅꯨ ꯀꯩꯗꯧꯒꯦ. ꯃꯁꯤꯃꯁꯨꯅꯦ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ. ꯑꯩꯈꯣꯏꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯦꯍꯦ. ꯖꯤꯌꯥ ꯅꯣꯛꯂꯗꯨꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯆꯔꯣꯏ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯕꯨꯗꯤ. ꯑꯩꯁꯨ ꯅꯣꯛꯂꯗꯨꯅ ꯆꯨꯝꯃꯤꯅꯦ. ꯑꯦꯂꯤꯛꯁꯤꯗꯣ ꯁꯥꯎꯅꯤꯡꯂꯕ꯭ꯔꯥ ꯈꯪꯗꯦ. ꯈꯣꯟ ꯀꯟꯅ ꯇꯣꯛꯑꯣꯗ ꯅꯣꯏꯕꯣ, ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯁꯤꯀꯥ? ꯑꯩꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯁꯔꯤꯇꯥꯁꯨ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯜꯂꯛꯏ. ꯍꯪꯁꯨ ꯍꯪꯗꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ? ꯑꯩꯒꯤ ꯁꯝꯗꯣ ꯅꯥꯟ ꯅꯥꯟꯗꯨꯅ ꯑꯣ ꯅꯣ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯕ? ꯑꯣꯀꯦ ꯗꯦꯟ ꯀꯩ ꯂꯩꯕꯤꯒꯦ? ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯕꯨ ꯏꯔꯥꯡ ꯍꯧꯍꯟꯕꯤꯔꯤꯁꯤꯕꯣ? ꯖꯌꯥꯗꯨ ꯀꯟꯅ ꯅꯣꯛꯂꯤ. ꯁꯔꯤꯇꯥꯅ ꯌꯥꯔꯦꯕ. ꯑꯩ ꯁꯦꯔꯤꯌꯁꯇ ꯍꯪꯉꯤ. ꯀꯩ ꯂꯩꯒꯦ? ꯁꯔꯤꯇꯥꯅ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ? ꯁꯟꯗꯦꯅꯤ. ꯑꯦꯂꯦꯖꯤꯅ ꯑꯇꯩꯗꯤ? ꯗꯦꯠ 1 ꯑꯥꯒꯁꯠꯀꯤ. ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯔꯦ. ꯑꯩ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯣ ꯁꯣꯔꯤ ꯍꯦꯄꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦ. ꯁꯔꯤꯇꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯁꯦ ꯅꯪꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯤꯕ ꯑꯣꯏꯔꯦ? ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯅꯠꯇꯤꯌꯦ, ꯀꯩꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯉꯔꯥꯡꯗꯣ ꯈꯔ ꯊꯦꯡꯅ ꯇꯨꯝꯃꯤ ꯑꯗꯨꯏꯅꯦꯕ. ꯁꯣꯔꯤ ꯃꯌꯥꯝ. ꯖꯌꯥꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯣ ꯖꯁ 11 AM. ꯑꯩ ꯍꯔꯥꯎꯅ ꯑꯣꯀꯦ ꯁꯤꯌꯣꯔ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯗꯨꯅ ꯕꯥꯔꯨꯝꯗ ꯊꯨꯅ ꯄꯥꯏꯁꯤꯜꯂꯤ. ꯏꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯗꯨꯅ ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯧꯔꯕ ꯃꯇꯨꯡ ꯆꯠꯄꯁꯨ ꯉꯜꯂꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯒꯤ ꯒꯝꯂꯥ ꯃꯌꯥꯝꯗꯣ ꯃꯈꯣꯡ ꯁꯣꯡꯗꯨꯅ ꯏꯁꯤꯡꯗꯣ ꯈꯔ ꯆꯥꯏꯔꯦ. ꯑꯇꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ 10:30 ꯇꯥꯁꯤꯜꯂꯛ ꯂꯩꯔꯝꯃꯤ. ꯑꯩ ꯄꯨꯡꯗꯣ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯥꯈ꯭ꯔꯦ. ꯇꯞꯅ ꯁꯣꯏꯗ꯭ꯔꯤꯗꯅ ꯑꯩꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯏ. ꯕ꯭ꯂꯦꯛ ꯄꯦꯟꯇꯨꯃ ꯆꯦꯜꯂꯗꯨꯅ ꯑꯣꯚꯔꯁꯥꯏꯖ ꯑꯣꯏꯕ ꯔꯦꯗ ꯀꯂꯔꯒꯤ ꯇꯤ ꯁꯥꯔꯠꯇꯨꯃ ꯂꯤꯠꯁꯜꯂꯦ. ꯑꯩꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯍꯦꯟꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯟꯗꯧꯕ ꯈꯔ ꯍꯥꯞꯆꯤꯜꯂꯤ. ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯅꯨꯠ ꯀꯂꯔꯒꯤ ꯂꯤꯞꯁꯇꯤꯛꯇꯨꯃ ꯄꯔꯞꯅ ꯁꯪꯉꯤ. ꯀꯌꯥ ꯊꯣꯏꯅ ꯀꯦꯁꯤꯜꯂꯗ꯭ꯔꯦ. ꯁꯝꯆꯦꯠꯇꯨ ꯂꯧꯗꯨꯅ ꯁꯝꯗꯣ ꯐꯥꯗꯅꯕ ꯈꯔ ꯁꯦꯝꯖꯤꯜꯂꯗꯨꯅ ꯄꯣꯅꯤꯇꯦꯜꯗꯨꯅ ꯀꯣꯝꯂꯞꯅ ꯄꯨꯟꯁꯤꯜꯂꯤ. ꯇꯨꯡꯃꯥꯡ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯍꯦꯟꯕꯦꯒꯇꯣ ꯄꯥꯏꯈꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯦꯛꯇꯤꯚꯥꯗꯣ ꯊꯧꯗꯣꯛꯇꯨꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯣ ꯇꯞꯅ ꯊꯧꯔꯛꯏ. ꯃꯐꯝꯗꯣ ꯑꯆꯤꯛꯄ ꯃꯐꯝꯅꯤ. ꯄꯥꯔꯛ ꯑꯣꯏꯅꯁꯨ ꯇꯧꯕ. ꯃꯐꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ. ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ. ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ. ꯎꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯐꯝꯅꯕ ꯍꯥꯏꯅ ꯊꯝꯂꯤꯕ ꯐꯝꯐꯝ ꯍꯩ ꯂꯩ ꯃꯈꯜ ꯁꯨꯅ ꯃꯐꯝꯗꯨꯗ ꯁꯥꯠꯂꯤ. ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗ꯭ꯔꯤ. ꯑꯩ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯆꯥꯎꯔꯛꯅ ꯌꯦꯡꯉꯤ. ꯎꯔꯦ ꯁꯣꯐꯤꯌꯥ, ꯖꯌꯥ, ꯁꯔꯤꯇꯥ, ꯑꯦꯂꯦꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ. ꯑꯩ ꯂꯥꯛꯄ ꯎꯗꯕꯅꯔꯥ ꯋꯥꯔꯤꯗꯨꯗ ꯍꯦꯟꯅ ꯂꯨꯞꯈꯤꯕꯅꯔꯥ ꯑꯩꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯀꯅꯥꯝꯇ ꯃꯤꯠꯌꯦꯡ ꯊꯝꯂꯛꯇꯦ. ꯑꯩꯁꯨ ꯇꯞꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯋꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯗ. ꯑꯦꯂꯦꯁꯤ ꯑꯩ ꯎꯕꯗ ꯉꯁꯥꯏꯈꯩ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯃꯌꯥꯝꯗꯣ ꯑꯩ ꯊꯥꯔꯛꯑꯕ꯭ꯔꯥ ꯈꯪꯗꯦ. ꯀꯕꯨꯛ ꯄꯣꯛꯄꯒꯨꯝ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯈꯣꯡꯂꯤ. ꯑꯦ ꯌꯥꯝ ꯂꯦꯝꯅꯒ. ꯍꯦ ꯁꯛ, ꯅꯪꯅ ꯉꯟꯕ ꯍꯥꯏꯁꯦ ꯅꯣꯡꯃꯗꯗꯤ ꯂꯩꯌꯨꯗ. ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗ ꯐꯪꯉꯦ. ꯅꯪꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯦꯡꯗꯕ ꯂꯩꯇꯦ. ꯑꯣꯏꯔꯣꯏꯍꯦ ꯅꯪ.
ꯑꯩ ꯃꯥꯅ ꯉꯥꯡꯂꯤꯗꯣ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯌꯥꯔꯦꯗ ꯑꯁꯦꯡꯕ ꯌꯥꯝ ꯉꯥꯡꯒꯅꯨ ꯄꯨꯂꯤꯁꯅ ꯐꯥꯕꯅꯤ ꯖꯌꯥ ꯈꯣꯟ ꯈꯔ ꯆꯤꯡꯗꯨꯅ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯁꯔꯤꯇꯥꯅ ꯑꯁ ꯅꯣꯏꯁꯦ ꯋꯥꯊꯤ ꯁꯨꯝ ꯇꯧꯔꯦ ꯅꯁꯥ ꯅꯁꯥꯒꯤꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯁꯨ ꯃꯈꯥ ꯇꯥꯔꯗ꯭ꯔꯤ ꯑꯩꯒꯤ ꯕꯦꯒꯇꯒꯤ ꯑꯩꯒꯤ ꯗꯥꯏꯔꯤꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯊꯝꯃꯤ ꯃꯈꯣꯏꯒꯤꯁꯨ ꯂꯣꯏꯅ ꯄꯨꯊꯣꯛꯅꯔꯛꯂꯦ ꯁꯔꯤꯇꯥꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗꯣ ꯄꯥꯏꯈꯠꯇꯨꯅ ꯅꯪꯒꯤꯁꯤꯗꯤ ꯑꯩꯅ ꯄꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯣꯛꯐꯦ ꯇꯧꯅ ꯖꯌꯥꯒꯤꯁꯦ ꯑꯩꯅ ꯄꯤꯈꯤꯕꯗꯣ ꯃꯥꯜꯂꯦ ꯖꯌꯥ ꯅꯣꯛꯐꯦ ꯇꯧꯅ ꯃꯥꯅꯦ ꯅꯪꯅ ꯄꯤꯔꯛꯄ ꯄꯦꯟꯗꯨꯅ ꯗꯥꯏꯔꯤꯒꯤ ꯑꯍꯥꯡꯕ ꯆꯦꯕꯥꯡꯁꯦ ꯊꯟꯅꯕ ꯏꯔꯤꯅꯤ ꯁꯣꯐꯤꯌꯥꯅ ꯑꯩꯒꯤꯁꯤꯅ ꯁꯔꯤꯇꯥꯅ ꯄꯤꯈꯤꯕꯗꯨꯅꯤ ꯄꯦꯟꯁꯤꯡꯁꯨ ꯄꯨꯊꯣꯔꯛꯎꯗꯅ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟ ꯑꯃꯃꯝ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯗꯥꯏꯔꯤꯗꯨꯒꯤ ꯃꯊꯛꯇꯨꯗ ꯂꯣꯏꯅ ꯊꯝꯃꯤ ꯖꯌꯥꯅ ꯑꯗꯨꯗꯤ ꯍꯧꯔꯁꯤꯅꯦ ꯀꯅꯥꯒꯤ ꯍꯥꯟꯅ ꯄꯥꯁꯦꯕ ꯑꯦꯂꯤꯁꯤꯗꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯊꯥꯡꯒꯠꯇꯨꯅ ꯑꯁꯤꯒꯤ ꯁꯛ ꯐꯖꯕꯤꯁꯦ ꯍꯥꯟꯅ ꯄꯥꯁꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯤꯁꯪ ꯑꯣꯏꯈꯤꯕꯅꯔ ꯄꯥꯎꯈꯨꯝꯁꯨ ꯆꯞ ꯃꯥꯟꯅꯔꯛꯏ ꯑꯩꯁꯨ ꯊꯣꯏꯅ ꯃꯔꯩ ꯌꯦꯠꯂꯨꯗ꯭ꯔꯦ ꯗꯥꯏꯔꯤꯗꯣ ꯖꯌꯥꯗ ꯄꯤꯗꯨꯅ ꯄꯥꯕ ꯍꯧꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯗꯤ ꯄꯟꯊꯧꯒꯤ ꯁꯦꯟꯗꯜ 3 ꯆꯥꯊꯣꯛꯈ꯭ꯔꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯃꯃꯤꯒ ꯇꯥꯗ ꯆꯠꯂ ꯈꯪꯗꯦꯅꯦ ꯅꯥꯗꯤ ꯅꯥꯏꯍꯦ ꯃꯊꯪ ꯃꯊꯪ ꯗꯥꯏꯔꯤꯒꯤ ꯂꯩꯃꯥꯏꯁꯤꯡꯗꯣ ꯍꯧꯅ ꯍꯧꯅ ꯖꯌꯥꯅ ꯄꯥꯔꯛꯂꯦ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯛꯂꯤ ꯑꯩꯒꯤ ꯗꯥꯏꯔꯤꯗꯣ ꯊꯨꯅ ꯄꯥꯕ ꯂꯣꯏꯍꯟꯅꯤꯡꯈꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯗꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯦ ꯖꯌꯥ ꯅꯣꯛꯂꯗꯨꯅ ꯐꯖꯔꯦ ꯐꯖꯔꯦ ꯁꯩꯇ꯭ꯌꯥꯒꯤ ꯃꯄꯨꯅꯤꯅ ꯄꯥꯕꯗꯤ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯊꯪꯁꯤꯗꯤ ꯀꯅꯥꯒꯤ ꯇꯔꯅꯣ ꯑꯩꯅ ꯑꯦꯂꯦꯖꯤꯒꯤ ꯕꯥꯔꯗꯦꯗ ꯗꯥꯏꯔꯤ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯄꯤꯕ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦ ꯈꯨꯗꯤꯡꯒꯤ ꯗꯥꯏꯔꯤ ꯄꯥꯅꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯁꯤꯅ ꯃꯌꯥꯝꯗꯣ ꯃꯔꯩ ꯇꯧꯅꯗ ꯃꯊꯪ ꯃꯊꯪ ꯗꯥꯏꯔꯤꯁꯤꯡꯗꯣ ꯄꯥꯊꯣꯛꯅꯔꯦ ꯏꯔꯝꯂꯤꯕꯁꯤꯡꯗꯣ ꯄꯥꯔꯒ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯦ ꯑꯆꯤꯛꯄ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯍꯜꯂꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯎꯁꯥꯁꯤꯡꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯗꯨꯕꯨ ꯌꯦꯡꯂꯤ ꯁꯔꯤꯇꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯇꯧꯔꯁꯤꯅꯦ ꯁꯣꯐꯤꯌꯥꯅ ꯀꯦꯀꯦ ꯖꯌꯥꯅ ꯀꯦꯀꯦ ꯑꯩꯅ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯑꯦꯂꯦꯁꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯔꯣꯝ ꯅꯪ ꯍꯥꯟꯅ ꯇꯧꯔꯣꯗꯅ ꯑꯩ ꯑꯦꯂꯦꯁꯤꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯕꯦꯒꯇꯨꯒꯤ ꯃꯅꯨꯡꯗ ꯍꯨꯝꯖꯜꯂꯦ ꯉꯥꯏꯍꯥꯛ ꯑꯣꯠꯂꯗꯨꯅ ꯊꯤꯔꯤꯕ ꯄꯣꯠꯇꯣ ꯊꯦꯡꯅꯔꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯩꯒꯤ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤꯕ ꯈꯨꯠꯇꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯊꯥꯗꯩ ꯇꯥꯔꯛꯏꯕ ꯄꯣꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯩ ꯈꯣꯟ ꯀꯟꯅ ꯇꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯣ ꯁꯔꯤꯇꯥ ꯅꯣꯛꯄ ꯈꯥꯡꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯩꯅ ꯇꯣꯗꯥ ꯍꯦꯄꯤꯗꯦꯟ 5 ꯇꯥꯔꯤꯗꯣ ꯑꯃꯃꯝ ꯂꯧꯈꯠꯂꯗꯨꯅ ꯃꯌꯥꯗ ꯑꯃꯃꯝ ꯂꯪꯁꯤꯟꯈ꯭ꯔꯦ ꯑꯩ ꯍꯦꯄꯤꯗꯦꯟꯗꯨ ꯁꯥꯏꯅ ꯖꯌꯥ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯈꯪꯕꯅꯔꯥ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯃꯦꯡꯒꯣ ꯕꯥꯏꯠ 5ꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯗꯔꯛꯏ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯗꯕ ꯁꯔꯤꯇꯥꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯄꯒꯤ ꯑꯃꯨꯛꯇꯪ ꯁꯣꯔ ꯍꯣꯟꯖꯤꯟꯕꯗꯨꯗ ꯁꯔꯤꯇꯥ ꯖꯌꯥ ꯁꯔꯤꯇꯥꯗ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯤꯗꯨꯅ ꯊꯛꯆꯤꯟꯍꯜꯂꯦ ꯖꯌꯥ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯁꯔꯤꯇꯥ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯅꯣꯛꯄꯗ ꯍꯦꯄꯤꯗꯦꯟꯗꯨ ꯄꯥꯏꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯔꯤꯇꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯍꯧꯅꯔꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯩ ꯅꯣꯛꯄꯗꯨ ꯈꯥꯡꯂꯗꯨꯅ ꯌꯥꯔꯦ ꯃꯊꯪ ꯇꯔꯟ ꯑꯦꯂꯦꯁꯤꯗꯨ ꯃꯁꯥꯅ ꯈꯪꯅ ꯕꯦꯒꯇꯨꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯃꯟꯆꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯄꯨꯂꯞ ꯊꯥꯗꯔꯛꯏ ꯑꯩꯅ ꯁꯦꯁ ꯌꯥꯗꯦꯀꯣ ꯄꯩꯁꯥ ꯄꯥꯏꯔ ꯃꯥꯜꯂꯦ ꯂꯨꯄꯥ 5 ꯄꯤꯕꯒ ꯇꯧꯈꯥꯏꯀꯣ ꯁꯣꯐꯤꯌꯥꯅ ꯑꯩꯒꯤꯁꯦ ꯄꯨꯊꯣꯛꯇꯧꯕ ꯏꯀꯥꯏꯁꯤꯜꯂꯛꯑꯦ ꯖꯌꯥꯅ ꯌꯥꯔꯣꯏ ꯄꯨꯊꯣꯔꯛꯑꯣ ꯁꯣꯐꯤꯌꯥꯁꯨ ꯃꯁꯥꯅ ꯈꯪꯅ ꯕꯦꯒꯇꯨꯗꯒꯤ ꯄꯨꯔꯛꯏꯕ ꯄꯣꯠꯇꯣ ꯂꯧꯊꯣꯔꯛꯇꯨꯅ ꯊꯥꯗꯔꯛꯏ ꯍꯜꯗꯤꯔꯥꯝ ꯄꯦꯀꯦꯠ ꯂꯨꯄꯥ 5 ꯄꯤꯕꯗꯨꯅꯦ ꯃꯥꯅ ꯄꯨꯔꯛꯏꯗꯣ ꯖꯌꯥꯅ ꯁꯤꯗꯤ ꯑꯍꯥꯎꯕꯅꯤꯅꯦ ꯅꯦꯛꯁ ꯃꯁꯥꯅ ꯈꯪꯅ ꯁꯔꯤꯇꯥꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯄꯨꯔꯛꯏꯕ ꯄꯣꯠꯇꯣ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯗꯔꯛꯏ ꯂꯤꯇꯜ ꯍꯥꯔꯠ ꯂꯨꯄꯥ 5 ꯄꯤꯕ ꯄꯦꯀꯦꯠꯇꯣ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯏꯕꯦꯝꯃ ꯅꯪ ꯁꯤꯃꯗꯤ ꯄꯦꯀꯦꯠ 2ꯇꯁꯨ ꯁꯣꯜꯂꯛꯄ ꯌꯥꯕꯅꯤ ꯂꯥꯛꯃꯟꯈ꯭ꯔꯦ ꯁꯔꯤꯇꯥꯅ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯦ ꯄꯨꯃꯤꯟꯅꯕ ꯌꯥꯡꯕꯅꯦ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯣ ꯖꯌꯥꯁꯨ ꯃꯔꯛꯇꯨꯗ ꯀꯥꯔꯟ ꯌꯥꯎꯁꯤꯜꯂꯛꯏ
ꯆꯥꯃꯤꯟꯅꯕ ꯑꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯗꯤ ꯇꯥꯍꯧꯗ꯭ꯔꯕꯣ? ꯖꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯐꯣꯇꯣꯗ ꯉꯥꯎꯖꯕ ꯑꯦꯂꯦꯛꯁꯤꯗꯣ ꯍꯧꯒꯠꯇꯨꯅ ꯐꯣꯇꯣ ꯑꯃꯨꯛ ꯅꯝꯕ ꯍꯧꯈ꯭ꯔꯦ꯫ ꯄꯣꯁ ꯃꯈꯜ ꯃꯈꯜ ꯇꯧꯗꯨꯅ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯈꯔ ꯂꯧꯔꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯥꯔꯛꯇꯨꯗꯒꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯎꯄꯥꯜꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯂꯤꯕ꯭ꯔꯥ? ꯎꯆꯦꯛꯁꯤꯡꯗꯨꯅ ꯗꯥꯏꯔꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯅꯤꯡꯉꯝꯗꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯎꯄꯥꯜꯁꯤꯡꯗꯨꯁꯨ ꯃꯣꯡ ꯍꯥꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯍꯧꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯛꯁꯦ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯕꯁꯨ ꯃꯔꯨꯞꯅꯤ꯫ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯗꯕ ꯋꯥ ꯃꯔꯨꯞꯇ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯄꯤꯔꯥꯡꯗꯨꯕꯨ ꯇꯩꯊꯣꯔꯛꯀꯅꯤ꯫ ꯑꯋꯥꯕ ꯃꯍꯥꯛꯅ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯔꯨꯞ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯅꯪꯒꯤ ꯇꯥꯊꯤꯕ ꯋꯥꯍꯩꯅ ꯉꯥꯡꯂꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯅꯪꯒꯤ ꯋꯥꯍꯩꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯛꯀꯅꯤ꯫ ꯌꯦꯡꯊꯤꯕ ꯃꯤꯠꯌꯦꯡꯅ, ꯇꯥꯊꯤꯕ ꯋꯥꯍꯩꯅ, ꯑꯣꯏꯗꯕ ꯅꯝꯊꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯊꯗꯠꯄ ꯉꯝꯂꯣꯏ ꯃꯔꯨꯞꯀꯤ ꯂꯪꯂꯥ꯫ ꯂꯪꯂꯥꯁꯤꯅ ꯆꯦꯠꯂꯤꯈꯩ ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ? ꯇꯠꯍꯜꯂꯣꯏ ꯀꯩꯗꯧꯅꯨꯡꯗ ꯂꯪꯂꯥꯁꯤꯕꯨ, ꯃꯔꯨꯞꯀꯤ ꯂꯪꯂꯥꯁꯤꯕꯨ꯫